ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯦ ꯍꯪꯒꯥꯝ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯣꯛꯁꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯦ ꯑꯣꯛꯁꯥꯁꯤ ꯂꯩꯔꯦ ꯍꯪꯒꯥꯝꯁꯤ ꯂꯩꯔꯦ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯛꯁꯥ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯣꯛꯁꯥꯅ ꯊꯥꯗꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯒ꯭ꯔꯦꯚꯤ ꯑꯗꯨꯒ ꯀꯦꯟꯁꯨ ꯌꯥꯎꯔꯤ ꯀꯣꯀꯣ ꯀꯣꯂꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯌꯨ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯛꯁꯥꯟ ꯊꯛꯆꯔꯒ ꯍꯪꯒꯥꯝꯒ ꯑꯣꯛꯀ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤ ꯀꯣꯛꯁꯥꯟ ꯊꯛꯑꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯊꯔꯣ ꯑꯣꯛ ꯍꯥꯟꯅ ꯆꯥꯒꯦ ꯍꯪꯒꯥꯝ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯦ ꯍꯤꯡꯒꯩ ꯊꯣꯡꯉ ꯆꯥꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯄ ꯁꯤꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯇꯥꯔꯦ ꯍꯥꯎꯔꯦ ꯑꯣꯛꯁꯤ ꯂꯤꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯌꯦꯟꯖꯥꯡ ꯍꯥꯏꯕꯗꯤ ꯌꯦꯟꯖꯥꯡꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ ꯃꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯒ꯭ꯔꯦꯚꯤ ꯌꯥꯕ ꯒ꯭ꯔꯦꯚꯤꯁꯦ
ꯕꯦꯁ ꯇꯥꯔꯦ ꯍꯦꯟꯖꯥꯡꯅꯤꯅ ꯁꯤ ꯇꯦꯡꯀꯣꯠꯁꯦ ꯒ꯭ꯂꯥꯁ ꯑꯣꯏꯕ ꯌꯥꯎꯅꯤꯅ ꯍꯦꯟꯖꯥꯡ ꯌꯥꯝꯅ ꯂꯨꯝꯗꯤ ꯂꯨꯝꯃꯤ ꯑꯁ ꯏꯍꯦ ꯑꯁ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯁꯣꯏꯕ ꯈꯣꯠꯄ ꯉꯥꯡꯕ ꯁꯣꯏꯕꯗ ꯈꯣꯠꯄꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯔꯒꯦ ꯁꯄ꯭ꯔꯥꯏꯠ ꯍꯦꯟꯅ ꯍꯥꯎ ꯃꯥꯜꯂꯦ ꯀꯣꯛꯇꯩꯗꯤ ꯍꯪꯒ꯭ꯔꯦ ꯀꯨꯝꯗꯥꯏꯒꯦ Hocam gerçekten. Ortamı oturup batınları. Iya. Mama iya sama cakul aja. Tahu sini nak? Kamu tutup nih tahu. Ngắm nhau rồi sao? Ngon nè. ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯗ ꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯑꯗꯨꯝ ꯀꯃꯦꯟ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯊꯪ ꯆꯥꯖꯔꯒꯦ ꯑꯗꯨꯝ ꯃꯊꯪꯒꯤ ꯃꯊꯦꯜ ꯑꯍꯥꯎꯕꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯄꯨꯟꯅ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯗ ꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ